Kanagumba miyoy amana buktan nifuda gi hene inba ngamlagadi chahi taragi manungda miyoy duda narakpa yaba natraga oirakpa yaba heart ki problems singdagi mafam ama khangna risk to hanthanba ngammi haibasi Harvard University na lusingduna pangthokiba study amadagi khangba ngamki Yamna laina amasung sel sungting tingdana Adomdi inba ngamba buktan masingduna narakpa yaba heart disease sing mangjongna khangdokpa predict tawba ngamle haibasi study sidagi praman ga loinana khangba ngamki Hello everyone, my name is Tamfasana. Ado mayamda aina khangkhanjaba ma lakliba December gi tarik ahum dagina January tarik ahum phauba Darwin Science Circle amadi Langfai Travelers anisina punsil competition ama mayam gi damakta hakchang phana bagi damakta aphaba khunai ma sem na bagi damakta hoziki hariba channel YouTube ki channel asina sinba online push up buktan inba khwaidagi masing yamne inba ngamba nupi ahum amadi nupa ahum khangadori aduga mana supi gani prize lay ahum nupi ahum nupa ahum chahi leite nupi nupa khuding ma khaidok chade aduga hariba push up competition se mayam khuding mak na saruk yabiyo rules and regulation hairagadi somna edit tawdriba video original video push up tawbagi hobadaina loiba bawba haiba makhada WhatsApp number ama pibiriba sida mayamna soy soidana send tawbiro songi video do aikoina senjariba push up battle ase competition ni haina lobigano YouTube yengba thawai yausada Adomdi ichin announcing mark mapang sing lairagadi makoida su pau piviu Darwin Science Circle laina channel am lai aduga Langfai Travel moibani pullaga buktan inabagi challenge ama tawni hai handaki December gi tang ahum sidagi January mayamna yum da lairaga buktan inbagi video kapiro isagi phone da aduga aina makhada WhatsApp number am pijarake aduda thabiro hai do video do edit taw thuktribo oigadomni nupi ahum nupa ahum khanni let's go push-up battle ase aikoina paisa yamna paijadana prize ka yam sauna piraga sinja langsaba nachade aikoina YouTube ki khuthangdagi malem masidaida lairiba miyoisingda hakchang paba mi masing kharatang poresu hengat khanba ngamlabadi haibai asada sinjabadi adudi hujik laksari sina push-up sina koi hakchang da kari kana le habdo laksagi ahan bada koi push-up sina activate tawriji every muscle in your body activate taw agi ani su bada koi push-up sina piri je muscle stretching to your body have ne koi isana di recognize taw da koi isana di khangja da ko adu itar jo koi gi back muscles koi adu amasung koi gi arm there bicep muscles ani si da hita yamna relaxation pi ahum su bada koi gi it enhances your cardiovascular system koi gi heart se fagalan makamai fagalan ge hai kan koi gi push-up taw matam da is normal da le mi heart koi gi thuna magi mathau to han ba heart se thuna mathau toram ni na magi blood pumping do thuna muscle ma am do thuna yauna bona rakpa adu du na kai do rake ha kan heart ki mai thabok to num taw le rabani na magi mathau hengala le aduga heart phawa hengale as a result aduga koi yaur stored fat to yamtina reduction la eba bari yamtina reduction la eba mari subada increase whole body muscle definition have ne koi hakchang de auriba muscle entire muscle mass se masi hengala le human growth hormone IGI se marang kaina puthole have koi push up tawbasina human growth hormone IGI se kai to be puthoroi na ha kan da ina sai mamang da haire koi push up city basically targets all the muscle jana muscle lo yam na season rabani na kai do rake ha kan as a result like koi hormones yam puthore eba hormone yam na puthorabni na muscle mass hengala le have manga subada push ups improves your whole body posture have ne push ups na koi buktan in bajina koi hakchang da yauriba whole body ki posture je fajal le have mi chatpada oiro phambada oiro hek leppada oiro mi yengma nungai sawong saban fajabadu to le maram di akoi gi posture thi ba je kari gi no hai kan da koi manung de yauriba core muscle sing je weak oiba gi ne son ba gi ne adu dunai koi posture thi raga de koi hakchang gi sawong sada je thi raga de koi na chahi hengal pa gi matung ina koi gi hakchang sokselakani adu overall health se destroy torokani kamaina push up sina koi gi whole body posture fajal ke hai kan ngasai core muscle la solen mani hai ina adu push up tawba matam da buktan inba matam da masai hakchang manung de yoiba core muscle mayam da activate taweba aduga masai solamba mayam da kanna bagi chance ma oi reba adu duna body posture fajarakani aduna aikoina senjariba push up battle asibu miyam gi nakong da yohonbada chauna mateng pangbirakhiba Chetan Kanish Tamphasana nakhoi hombu
ꯂꯥꯡꯐꯩ ꯇ꯭ꯔꯦꯚꯦꯂꯔꯁ ꯑꯃꯗꯤ ꯗꯥꯔꯋꯤꯟ ꯁꯥꯏꯟꯁ ꯁꯔꯀꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯇꯨꯡꯂꯝꯆꯠ ꯑꯃꯒꯤ ꯍꯀꯟ ꯆꯪꯕ ꯍꯛꯆꯥꯡ ꯐꯕ ꯏꯔꯩꯕꯥꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯁꯧꯒꯠꯀꯅꯤ ꯈꯟꯅ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯅꯣꯂꯨꯞꯅ ꯍꯪꯒꯠꯆꯔꯤ